Thokhiba December gi tang amada Kshergao Da Thokhaningdaba Thoudok ama Thokhiba adubu Yova Club ki maikaidagi Nungaitaba Fongdorakli. Hairiba Thoudok adu thokpada praja miyamna miyoi mari fajinduna thamlamki hairi. Maduda miyoi sing adubu Yova Club ki executive singna wahang pahong taubada arambai tengolgi miyoi singni haiba khangba ngambadagi makhoibu safe oiba jaga amada thammaba matungda mari leinaba miyoi sing United Maitai Pangal Committee UMPC Manipur gi General Secretary Rais amasung arambai tengolgi luching purel singa wari sanaraba matungda pulista sinabiyu haibadagi hairiba miyoi singadu pulista sinakhibani hairi. Masida Manipur Police na miyoi singadubu extortion ga mari lainai haina cherol ama thokliba asi laibak thibani hairi. Yova Club ki maikaidagi hairiba arambai tengolgi miyoi singda extortion ga mari lainana accused taugiba leite hainasu Fongdorakli. Maramasina makhatana asumna haibidanaba Yova Club ki maikaidagi appeal taurakli. December date 1 numit asida Kshergao Da Thokhaningdaba Thoudok ama Thokhiba adubu Yovagi maikaidagi Nungaitaba Fongdorakli hariba Thoudok aduda luhongba amasu leibana maram oraga mi yamna chinba amaka oiki maram aduda praja mayamna miyoi mari ka haduna thamlamba thingnaki maram aduna miyoi mari adubu wahang pahung tauba matamda etini hairapadagi Yovagi committee members singna makoibu hey adudi makoibu karimta tawiyaroi haiduna Yova Club na makoibu safe oikidaba jagada thamduna koi mathang pau phaunaki maruaina UMPC United Maitai Pangal Council Resama General Secretary mahaka pau phaunraba matungda koigi ATG Luching Purensing oibiriba Thoksingi Singapore Paunraba matungda koi adu karamaina tawsiken hangnaba matamda mohoi adu police ta bibi ko hairpogi matungina koina Yovagi executive singna police ta sinakibani aduda hoji koigi police na thorakliba koigi cherol asi koi lebag yamna thibani makoida koina paisa lagamba amadi paisa lagami haibagi pot amata haikiba leite maram aduna masi matungda haibidanaba Yovagi side tegi nisingjari.